Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okchari ngasi amag laubirasi Eigi Thamoigi Ningaichaobi 13 suba tangkal Helena amukasu hanjin haire tohidabani adumain tauba nupagi aremada chagadabani jingsangna oina tap oktuna khumlei migi wakhalnida masida thoina khanjiningai oidi aidi inaraga chamina dori Jingsangi wahai aduda leikai gi leisabi machasing adunui karimna banati matai manau ani gi mawong mataw aduda nungsiba pamjaba khudimak pokpagini Helena da onsinduna Anjali nofit tawraga hairei Nene su hayengwai nene gi nupaduna luhongba numita lukhak pizaroi jaminani natraga inani hairaadi harawni ne aduga chapmanana nupi khudingnasu masa masa da thokladi harawba nungai ba habse soidrabani Helena di jingsangi mawong aduda kalaktuna leibaga Anjali gi wahai aduda branglauna I khangka ka kiduna hairei Aikhoi di tawzaroida sigumba mathong marang khangdabase wahai adu tabada jengleisu tawgi matagumna jak adu sat hekta totuna jingsang de ilei jingsangsu nokmi tawraga ilakliba adu charami aduga amu mana jenglei di ilami jenglei nokmi ba mai thonga loinana ila iba adu chari matau sing aduda Anjali dagi hauraga leikai gi leisabi sing adu khubapu khubo nokpu laubu lokshinbo loire amuktoiba Helena khaktani maya marak aduda noktaba mamittuna jenglei da khana yengli madu kanamatana udrabasu jenglei nadi khanglami urami Helena gi matau ubada jenglei mabukta noi jenglei na icha chada baduda jingsang haire kaidore ngamcha icha chadrude kamcha ai ngamaru man ba phasana hitiye adu ngasai na hayu adro masi haiduna ngamaru man biduna matong singado jenglei gi nakalda hapirami tasingna jingsangi mawong matau singado ubada kalaktaba nupi amta leiroi adubu Helena na kalakpa adudi phatta kalakni chak chaba dusu harau loishin khrabada jingsang di hawatkhri adubu jenglei di thabak kite yahogi gi haina lehawi luhongba yawba laklamba mayamadu ama chatki ani chatki tawbana hojikti yumadugi mi khakta ngai hauri Helena di chakauba loidu phok leigadaba oibana leirami mayamna charamba khotlamba mayamadu jengleisu loishinba yauri konfingfam dani sunandana jenglei nang botha zaruro warani yani che hey kari gi yabano chalo aikoi mayam loishil horage asingba aikoi loishil horage jenglei da Anjali na mu hairakpani jenglei nofi tawraga yani kaisu awaba thabak sunatana side Helena matang chai khangdi chade khangdi magi haunabi do amuk tawrei hoine aduda bu tawzagi haidana nayum palai natro handakti jenglei konfeng lamba adu chap leptuna hairei adudi Helena nangkra phengbi horone masi hairamduna ka adudagi phattoki Anjali sunok laga phare sina sunandasu mataw aduda nokningba fawi adubu manokti Helena saurapna hairei angang ni kaina pharudori mathake halengwandaga minga kauradana asibu kamaina ngana lorei no khangdi wahai aduda Anjali wakhalda khali nangdi yam phabanina sunanda Helena da onsinduna tapna hairei Helena mingogi wafam sidi karisu khaluranu masi chatnabini jengleina ngang oirabasu aikhoi thoibada leirabanina nangonda mingkobada karisu kaiba leiti kofam su thoi aduga nangna jamna kaisu koidana hainingba haiba phagi tawbabudi oiramgani adubu matang chana wado hayu phagi taw maramdi ngasi khakta lakta ngari ba mau asida ngang basakpada tawganu angang soiribani madi aduga karigumba nangi wahayado aikhoi thoibana taramadi salan sanagani asingba haibani kaino ide minai oijage nabu lai natroma sanariba ngangnariba wa ado Anjali taningakraduna ka adudagi thoki sunandasu tapna dum hairei Helena matungdadi adugi wahaido haiganu imungsida leiriba nupasingna taba yawkhrabadi afaba oiroi aduga nungshiraba mayum thadoktuna
ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯏꯕ ꯌꯨꯝꯒꯤ ꯃꯧꯕꯨ ꯃꯤꯅꯥꯏꯅꯤ ꯍꯥꯏꯕꯗꯤ ꯂꯥꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯧꯗꯨꯅ ꯇꯥꯔꯒꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒ ꯅꯪꯁꯨ ꯃꯇꯝ ꯑꯃꯗ ꯃꯧ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯉꯁꯤ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯣ ꯑꯇꯣꯞꯄꯅ ꯅꯪꯉꯣꯟꯗ ꯉꯥꯡꯂꯛꯄ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯊꯥꯖꯗꯦ ꯍꯦꯂꯦꯅꯥ ꯃꯤꯅ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯛꯑꯕꯅꯤꯅ ꯈꯨꯝꯐꯝ ꯂꯩꯇ꯭ꯔꯦ ꯁꯨꯅꯟꯗꯁꯨ ꯃꯈꯥ ꯇꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯐꯔꯦꯁꯦ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯖꯔꯨꯔꯣ ꯏꯅꯝꯃ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯍꯦꯂꯦꯅꯥ ꯀꯩꯁꯨ ꯈꯨꯝꯂꯝꯗꯅ ꯊꯣꯛꯈꯤ ꯁꯨꯅꯟꯗ ꯆꯠꯈ꯭ꯔꯤꯕ ꯍꯦꯂꯦꯅꯥꯗ ꯌꯦꯡꯂꯒ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯁꯣꯝꯗ ꯆꯦꯡꯂꯩꯁꯨ ꯀꯥꯗ ꯇꯞꯅ ꯆꯪꯂꯛꯏ ꯆꯤꯡꯁꯥꯡ ꯐꯤꯔꯣꯜꯒ ꯍꯣꯡꯗꯕ ꯃꯈꯩ ꯐꯃꯨꯡ ꯀꯥꯡꯊꯣꯜꯗ ꯉꯥꯊꯗꯨꯅ ꯐꯝꯕꯣ ꯍꯤꯞꯄꯣꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯆꯦꯡꯂꯩ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯤꯌꯥꯟꯗ ꯌꯥꯜꯂꯤꯕ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯈꯨꯗꯩ ꯑꯗꯨ ꯂꯧꯗꯨꯅ ꯆꯤꯡꯁꯥꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯤꯔꯛꯏ ꯀꯝꯆꯥ ꯁꯦ ꯍꯣꯡꯗꯣꯛꯄꯤꯔꯣ ꯆꯤꯡꯁꯥꯡ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯁꯦꯠꯄꯤꯌꯣ ꯑꯁ ꯏꯀꯥꯏꯗ ꯃꯥꯜꯂꯤ ꯏꯇꯨꯗꯕꯨ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯅꯣ ꯍꯣ ꯑꯗꯣ ꯑꯩꯗꯤ ꯏꯀꯥꯏꯌꯦ ꯆꯤꯡꯁꯥꯡ ꯅꯣꯛꯏ ꯆꯦꯡꯂꯩ ꯈꯨꯗꯩ ꯑꯗꯨ ꯆꯤꯡꯁꯥꯡꯒꯤ ꯂꯦꯡꯕꯥꯟꯗ ꯐꯠ ꯌꯥꯟꯁꯤꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯅꯣꯟꯊꯔꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯨꯝꯗꯨꯅ ꯍꯥꯏꯔꯛꯏ ꯀꯝꯆꯥ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯒꯅꯨꯀꯣ ꯆꯤꯡꯁꯥꯡꯁꯨ ꯆꯦꯡꯂꯩꯕꯨ ꯍꯨꯒꯠꯄꯤꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯍꯛꯆꯥꯡꯉꯩꯅ ꯊꯋꯥꯏ ꯅꯪꯕꯨ ꯀꯔꯝꯅ ꯃꯤꯔꯥꯏꯒꯅꯤ ꯍꯟꯗꯛ ꯃꯄꯣꯛ ꯈꯛꯇ ꯅꯠꯇꯅ ꯃꯄꯣꯛ ꯈꯨꯗꯤꯡꯗꯁꯨ ꯍꯛꯆꯥꯡꯉꯩꯒꯤ ꯊꯋꯥꯏꯗꯤ ꯅꯪꯅ ꯑꯣꯏꯕꯤꯌꯨ ꯆꯦꯡꯂꯩꯁꯨ ꯃꯃꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯍꯛꯆꯥꯡ ꯅꯪꯒꯤ ꯊꯋꯥꯏꯗꯤ ꯑꯩ ꯈꯛꯇꯅ ꯑꯣꯏꯒꯅꯤ ꯀꯅꯥꯅꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯆꯤꯡꯁꯥꯡ ꯀꯦꯁꯤꯟꯅꯗꯨꯅ ꯁꯦ ꯑꯗꯨꯏꯗꯤ ꯈꯨꯗꯩꯁꯦ ꯁꯦꯠꯄꯤꯔꯣ ꯆꯦꯡꯂꯩꯁꯨ ꯅꯣꯛꯂꯒ ꯍꯧꯔꯛꯑꯦ ꯑꯃꯨꯛ ꯁꯦꯠꯄꯤꯅꯤ ꯁꯦꯠꯄꯤꯔꯣꯏ ꯆꯦꯡꯂꯩ ꯈꯨꯝꯗꯦ ꯊꯤꯛ ꯊꯤꯛ ꯅꯣꯛꯇꯨꯅ ꯂꯩ ꯑꯌꯥ ꯈꯨꯝꯗꯤꯌꯦ ꯆꯦꯡꯂꯩ ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡꯒꯤ ꯂꯦꯡꯕꯥꯟꯗ ꯌꯥꯜꯂꯤꯕ ꯈꯨꯗꯩ ꯑꯗꯣ ꯇꯥꯞ ꯂꯧꯗꯨꯅ ꯁꯦꯠꯆꯤꯟꯕꯤꯔꯛꯏ ꯆꯤꯡꯁꯥꯡꯁꯨ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯑꯣ ꯈꯪꯒ꯭ꯔꯥꯎ ꯃꯊꯛꯁꯤꯗ ꯈꯨꯗꯩ ꯁꯦꯠꯄꯤꯔꯤꯅꯦ ꯌꯥꯏ ꯌꯥꯏ ꯈꯨꯗꯩ ꯁꯦꯠꯄꯤꯌꯣ ꯈꯛꯅꯦ ꯍꯥꯏꯕ ꯈꯪꯒ꯭ꯔꯥꯎ ꯂꯧꯊꯣꯛꯄꯤꯌꯣꯗꯤ ꯍꯥꯏꯔꯛꯇꯅ ꯀꯃꯥꯏꯅ ꯂꯧꯊꯣꯛꯇꯣꯏꯅꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯨꯠ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯊꯥꯔꯤꯕ ꯃꯣꯔꯥ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯩ ꯆꯤꯡꯁꯥꯡ ꯃꯥꯒꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯖꯔꯤ ꯑꯗꯨꯗꯒꯤ ꯇꯞꯅ ꯂꯥꯛꯇꯨꯅ ꯆꯦꯡꯂꯩꯒꯤ ꯃꯃꯥꯡꯗ ꯈꯨ ꯁꯧꯗꯨꯅ ꯐꯝꯊꯔꯛꯏ ꯆꯦꯡꯂꯩ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯛꯏ ꯆꯤꯡꯁꯥꯡꯁꯨ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯛꯏ ꯆꯦꯡꯂꯩ ꯉꯛꯂꯞꯅ ꯑꯦ ꯀꯩꯅꯣ ꯀꯝꯆꯥ ꯆꯤꯡꯁꯥꯡ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯆꯦꯡꯂꯩꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯗꯥꯡ ꯑꯗꯨ ꯇꯞꯅ ꯄꯥꯏꯗꯨꯅ ꯁꯤꯔꯤꯕ ꯈꯨꯖꯤ ꯑꯗꯨ ꯂꯧꯊꯣꯛꯄꯤ ꯆꯦꯡꯂꯩ ꯍꯟꯗꯛꯇꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯃꯨꯛ ꯑꯣꯏ ꯊꯪꯕꯒꯤꯗꯨ ꯇꯞꯅ ꯂꯧꯊꯣꯛꯄꯤꯔꯛꯏ ꯅꯥꯗ ꯁꯤꯔꯤꯕ ꯁꯅꯥ ꯑꯗꯨꯁꯨ ꯇꯞꯅ ꯂꯧꯊꯣꯛꯄꯤ ꯑꯗꯨꯗꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯆꯦꯡꯂꯩꯒꯤ ꯉꯛꯁꯝꯗ ꯈꯪꯂꯥꯝ ꯂꯥꯝꯃꯛꯏ ꯃꯇꯧ ꯑꯗꯨꯗ ꯆꯦꯡꯂꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯟꯗꯣꯛꯏ ꯆꯤꯡꯁꯥꯡ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯔꯒ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯗꯨꯒꯤ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯈꯤꯗꯣꯏꯅꯤ ꯆꯤꯡꯁꯥꯡꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯆꯦꯡꯂꯩ ꯏꯀꯥꯏꯔꯛꯏ ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡ ꯃꯁꯥꯁꯨ ꯌꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯨꯠꯇꯨꯅ ꯆꯦꯡꯂꯩꯒꯤ ꯉꯛꯁꯝꯗ ꯂꯥꯝꯂꯛꯇꯨꯅ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯆꯦꯡꯂꯩ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯆꯤꯡꯁꯥꯡ ꯇꯞꯅ ꯑꯃꯨꯛ ꯆꯦꯡꯂꯩꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯗꯨꯅ ꯄꯨꯜꯂꯤꯕ ꯁꯝꯕꯨꯜ ꯑꯗꯨ ꯂꯧꯊꯣꯔꯛꯏ ꯆꯦꯡꯂꯩꯁꯨ ꯃꯇꯧꯁꯤꯡ ꯑꯗꯨ ꯇꯠꯇꯨ ꯇꯠꯇꯨ ꯌꯦꯡꯂꯤ ꯆꯤꯡꯁꯥꯡ ꯆꯦꯡꯂꯩꯕꯨ ꯑꯃꯨꯛ ꯄꯝꯈꯠꯇꯨꯅ ꯐꯃꯨꯡ ꯇꯝꯅ ꯄꯨꯔꯛꯂꯒ ꯍꯤꯞꯍꯜꯂꯤ ꯆꯦꯡꯂꯩ ꯇꯞꯅ ꯀꯧꯔꯛꯏ ꯀꯝꯆꯥ ꯅꯪꯅ ꯄꯥꯈꯠꯂꯤꯗꯣ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯏ ꯁꯔꯨꯛ ꯄꯣꯊꯥꯔꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯇꯞꯅ ꯍꯤꯞꯊꯔꯛꯏ ꯃꯌꯥꯝ ꯃꯥꯡꯗ ꯀꯨꯟꯗꯣ ꯄꯔꯦꯡꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯂꯨꯍꯣꯡꯂꯕꯁꯨ ꯆꯤꯡꯁꯥꯡꯅ ꯆꯦꯡꯂꯩꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯈꯜꯂꯒ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤꯗꯤ ꯊꯝꯂꯝꯗꯦ ꯃꯗꯨꯃꯛꯅꯤ ꯆꯦꯡꯂꯩꯅ ꯄꯥꯝꯖꯈꯤꯕꯁꯨ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯆꯦꯡꯂꯩ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯧ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯃꯊꯧꯗꯤ ꯇꯧꯔꯝꯃꯤ ꯃꯝꯂꯤꯉꯩꯗ ꯍꯧꯒꯠꯇꯨꯅ ꯋꯥꯏꯁꯤꯠ ꯂꯝꯁꯦꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯁꯣꯔ ꯈꯨꯗꯤꯡꯕꯨ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛ ꯂꯥꯏꯕꯛꯇ ꯃꯥꯂꯦꯝ ꯂꯩꯁꯥ ꯑꯗꯨ ꯄꯤꯛꯇꯛꯅ ꯅꯝꯂꯒ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯊꯣꯔꯛꯂꯤ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗꯒꯤ ꯍꯧꯔꯒ ꯑꯇꯩ ꯑꯇꯩ ꯏꯃꯨꯡꯗ ꯂꯥꯠꯂꯤꯕ ꯏꯁꯣꯔ ꯈꯨꯗꯤꯡꯃꯛꯄꯨ ꯐꯖꯔꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ
ꯑꯊꯟꯕ ꯅꯤꯡꯅꯤꯛ ꯂꯥꯎꯔꯕ ꯏꯁꯤꯡ ꯄꯥꯇ꯭ꯔ ꯃꯦꯀ꯭ꯔꯨꯛ ꯃꯅꯝꯅ ꯍꯥꯔꯕ ꯙꯨꯞꯀ ꯂꯣꯏꯅꯅ ꯃꯩꯔꯥ ꯂꯥꯡꯗꯨꯅ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯃꯉꯥꯡ ꯏꯄꯥ ꯑꯃꯗꯤ ꯍꯤꯡꯒꯣꯟ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧꯕꯨꯁꯨ ꯑꯃꯨꯛ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨ ꯃꯦꯀ꯭ꯔꯨꯛꯀꯤ ꯅꯨꯡꯁꯤꯔꯕ ꯃꯅꯝꯅ ꯁꯤꯟꯕ ꯊꯨꯡꯅ ꯅꯝꯂꯛꯂꯕꯗ ꯇꯨꯝꯂꯤꯕ ꯃꯤꯀꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯃꯤꯀꯞ ꯊꯣꯛꯅꯔꯛꯂꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯆꯦꯡꯂꯩ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯄꯥꯈꯠꯂꯞ ꯇꯧꯅ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯗꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯈꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯡꯒꯣꯟꯔꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯟꯗ ꯏꯃꯨꯡꯒꯤ ꯃꯤ ꯃꯈꯩꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯛ ꯑꯗꯨꯗ ꯍꯦꯂꯦꯅꯥꯒ ꯆꯦꯡꯂꯩꯒꯗꯤ ꯌꯥꯎꯗꯦ꯫ ꯀꯥꯅꯟ ꯀꯨꯃꯥꯔ ꯃꯆꯥꯅꯨꯄꯥ ꯎꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯅ ꯐꯥꯕꯤꯔꯛꯄ ꯏꯃꯧꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯔꯝ ꯃꯣꯛꯈ꯭ꯔꯦꯗ꯫ ꯆꯤꯡꯁꯥꯡꯁꯨ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯊꯔꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ, ꯕꯕꯥ, ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤꯗꯅ꯫ ꯂꯨꯍꯦꯟꯕꯁꯨ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯦ, ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯃꯣꯛꯏ ꯀꯩꯅꯣ꯫ ꯁꯨꯅꯟꯗꯅ, ꯑꯁꯤꯕꯨ ꯋꯥꯅꯦꯅ꯫ ꯀꯥꯅꯟ ꯀꯨꯃꯥꯔ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯩꯒꯤ ꯏꯃꯧ ꯑꯅꯤꯃꯛ ꯂꯣꯏꯅ ꯐꯩ, ꯃꯔꯝ ꯃꯣꯛꯏ, ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯉꯥꯛꯇꯅꯤ꯫ ꯂꯨꯍꯦꯟꯕꯅ, ꯇꯣ, ꯑꯗꯨꯃꯥꯏꯅ ꯃꯌꯦꯛꯇꯣ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯐꯩꯗꯅ ꯕꯕꯥ꯫ ꯍꯟꯗꯛꯇꯤ ꯑꯟꯖꯂꯤꯁꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯌꯥꯝ ꯋꯥꯖꯗ꯭ꯔꯥ ꯑꯩꯈꯣꯏ ꯕꯥꯁꯦ꯫ ꯆꯤꯡꯁꯥꯡꯅ, ꯑꯗꯨꯅꯦ꯫ ꯀꯥꯝꯆꯥꯁꯨꯅꯦ꯫ ꯂꯨꯍꯦꯟꯕ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯗꯨꯅ, ꯊꯣꯏꯕ, ꯈꯨꯏꯕ꯭ꯔꯥ? ꯌꯥꯔꯦꯗ ꯇꯥꯃꯣꯆꯧ, ꯅꯒꯨꯟ ꯅꯤꯒꯨꯟ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯆꯤꯡꯁꯥꯡ ꯑꯟꯖꯂꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯗꯣꯝꯆꯥꯗꯤ? ꯍꯣ ꯄꯛꯇꯕ, ꯏꯟꯗꯣꯝꯆꯥꯗꯣ ꯆꯥꯛꯈꯨꯝꯗ ꯃꯌꯥꯝꯒꯤ ꯆꯥ ꯂꯣꯜꯍꯧꯕꯅꯤ꯫ ꯆꯤꯡꯁꯥꯡ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯧꯇꯛꯅ, ꯇꯣ, ꯑꯁꯤꯗꯕꯨ ꯃꯔꯝ ꯃꯣꯛꯇꯦꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯕ? ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯊꯣꯡ ꯃꯔꯨꯝꯗꯒꯤ ꯍꯦꯂꯦꯅꯥꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯂꯩꯔꯤꯉꯩ ꯆꯦꯡꯂꯩꯅ ꯃꯊꯛꯇ ꯀꯥꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯂꯦꯅꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯂꯒ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯗꯒꯤ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯇꯣꯅꯔ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯂꯒ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯆꯦꯡꯂꯩꯅ ꯂꯣꯜꯂꯝꯕ ꯆꯥ ꯑꯗꯨꯗ ꯇꯣꯅꯔ ꯑꯗꯨ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁ꯭ꯄꯨꯟ ꯑꯃꯅ ꯑꯃꯨꯛ ꯊꯨꯅ ꯑꯣꯠꯈꯥꯏꯔꯝꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯏ꯫ ꯆꯦꯡꯂꯩꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯃꯄꯨꯔꯣꯏꯕ ꯍꯧꯗꯣꯛꯄ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯇꯞꯂꯞꯅ ꯁꯣꯜꯂꯛꯏ, ꯍꯩꯃꯥ, ꯍꯧꯒꯠꯈ꯭ꯔ ꯃꯥꯜꯂꯤꯅꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯀꯦ ꯇꯧꯕꯒ ꯆꯤꯡꯁꯥꯡꯁꯨ ꯐꯠ ꯆꯪꯉꯛꯏ꯫ ꯑꯦ, ꯀꯝꯆꯥ, ꯍꯧꯒꯠꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯀꯨꯏꯗ꯭ꯔꯤꯗ, ꯕ꯭ꯔꯁꯀ ꯇꯧꯗ꯭ꯔꯤ꯫ ꯆꯦꯡꯂꯩ ꯁꯨꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯁ, ꯀꯣꯛ ꯇꯧꯔꯨꯔ ꯆꯠꯂꯣ꯫ ꯑꯗꯣ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯁꯨ ꯍꯌꯦꯡꯈꯩꯗꯤꯅꯦ ꯅꯪꯁꯨ ꯌꯥꯝ ꯉꯟꯅ ꯍꯧꯒꯠꯀꯅꯨꯀꯣ꯫ ꯍꯣꯏꯕ, ꯑꯗꯣ ꯕ꯭ꯔꯁ ꯇꯧꯕꯤꯔꯝꯃꯣ, ꯏꯔꯨꯁꯨ ꯂꯨꯊꯣꯛꯄꯤꯔꯣ, ꯑꯩ ꯆꯥ ꯄꯨꯈꯠꯂꯛꯑꯒꯦ꯫ ꯑꯗꯨꯒ ꯗꯥꯏꯌꯩꯅ ꯉꯔꯥꯡ ꯀꯩꯅꯣꯝ ꯄꯤꯔꯝꯃꯤ, ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯧꯑꯣꯅ, ꯑꯗꯨ ꯌꯦꯡꯁꯤ꯫ ꯆꯤꯡꯁꯥꯡ ꯈꯪꯅꯤꯡꯅ ꯍꯥꯏꯔꯛꯏ, ꯑꯦ, ꯀꯩꯅꯣ ꯄꯤꯔꯝꯃꯤꯕꯣ? ꯑꯩꯁꯨ ꯈꯪꯗꯤꯌꯦ, ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯧꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯌꯦꯡꯉꯁꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯦꯡꯂꯩꯗ ꯀꯣꯟꯒꯦ ꯇꯧꯔꯛꯏ꯫ ꯆꯦꯡꯂꯩꯁꯨ ꯈꯪꯍꯟ ꯍꯟꯗꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯁ, ꯏꯔꯨꯁꯨ ꯂꯨꯖꯗꯅ ꯑꯩꯉꯣꯟꯗ ꯊꯦꯡꯉꯛꯀꯅꯨ ꯀꯝꯆꯥ꯫ ꯆꯤꯡꯁꯥꯡ ꯅꯣꯛꯂꯒ, ꯏꯁ, ꯐꯥꯒꯤ ꯅꯠꯇꯤꯌꯦ, ꯑꯩ ꯆꯥ ꯂꯣꯜꯂꯝꯃꯤꯕꯅꯤ, ꯑꯃꯨꯛ ꯍꯟꯅ ꯏꯔꯨꯖꯕꯗꯣ ꯐꯔꯛ ꯇꯥꯔꯅꯤꯌꯦ, ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯊꯦꯡꯅꯤꯡꯉꯗꯤ ꯏꯔꯨꯖꯔꯝꯃꯣ ꯀꯝꯆꯥ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯂꯒ ꯆꯦꯡꯂꯩꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡ ꯆꯠꯈ꯭ꯔꯤꯕꯤ ꯆꯦꯡꯂꯩꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯍꯧꯔꯤ꯫ ꯆꯦꯡꯂꯩ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯂꯣꯜꯂꯝꯂꯤꯕ ꯆꯥ ꯑꯗꯨ ꯆꯥ ꯃꯅꯥ ꯊꯥꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯣꯅꯔ ꯑꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯊꯥꯡꯒꯠꯂꯝꯕ ꯆꯥ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯑꯇꯣꯞꯄ ꯀꯣꯟ ꯑꯃꯗ ꯑꯅꯧꯕ ꯏꯁꯤꯡ ꯊꯥꯡꯒꯠꯇꯨꯅ ꯆꯥ ꯑꯗꯨ ꯅꯧꯅ ꯂꯣꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯟꯅ ꯂꯣꯜꯂꯝꯕ ꯆꯥ ꯑꯗꯨꯗꯤ ꯕꯦꯁꯤꯟꯗ ꯐꯖꯅ ꯍꯩꯗꯣꯛꯂꯒ ꯀꯣꯟ ꯑꯗꯨ ꯁꯦꯡꯅ ꯐꯦꯡꯂꯝꯃꯤ꯫ ꯆꯦꯡꯂꯩ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯍꯦꯂꯦꯅꯥ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯁꯦ꯫ ꯃꯥꯅ ꯄꯣꯠꯇꯣ ꯍꯥꯞꯄ ꯍꯥꯞꯇꯕꯁꯨ ꯁꯦꯡꯅ ꯈꯪꯗꯕꯅꯤꯅ ꯉꯥꯡꯉꯨꯕꯁꯨ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡꯗꯤ ꯌꯦꯡꯕ ꯇꯥꯏ꯫ ꯆꯥꯛꯈꯨꯝꯗ ꯇꯣꯅꯔ ꯂꯩꯔꯝꯕ ꯍꯥꯏꯕꯁꯦ ꯆꯤꯡꯅꯕ ꯌꯥꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯔꯝꯂꯤꯕ ꯑꯁꯦ ꯑꯇꯣꯞꯄ ꯖꯒꯥꯗ ꯅꯠꯇꯦ,
ꯆꯥ ꯂꯣꯟꯐꯝꯁꯤꯗꯅꯤ ꯆꯦꯡꯂꯩ ꯀꯣꯟ ꯐꯦꯡꯕ ꯑꯗꯨ ꯂꯣꯏꯗꯨꯅ ꯐꯖꯅ ꯊꯝꯈ꯭ꯔꯒ ꯗꯣꯅꯔ ꯀꯧꯇꯥ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯃꯕꯨꯛꯇ ꯌꯦꯞꯁꯤꯜꯂꯕ ꯃꯇꯨꯡ ꯏꯅꯧ ꯅꯧꯅ ꯂꯣꯜꯂꯤꯕ ꯆꯥ ꯑꯗꯨ ꯆꯤꯅꯤ ꯁꯪꯒꯣꯝ ꯆꯥꯃꯅ ꯐꯖꯅ ꯍꯥꯞꯇꯨꯅ ꯅꯧꯅ ꯑꯃꯨꯛ ꯂꯣꯟꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯋꯥꯈꯜ ꯈꯟꯊꯗꯅ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕ ꯊꯕꯛ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯕꯗꯨ ꯍꯦꯂꯦꯅꯥꯗ ꯊꯣꯛꯂꯤ ꯗꯣꯅꯔ ꯑꯗꯨ ꯍꯩꯖꯤꯟꯕꯒ ꯀꯧꯇꯥ ꯑꯗꯨ ꯃꯥꯅ ꯆꯦꯛꯁꯤꯟꯅ ꯄꯥꯏꯁꯤꯟꯗꯅ ꯏꯀꯣꯝ ꯀꯣꯝꯅ ꯊꯝꯗꯨꯅ ꯁ꯭ꯄꯨꯟꯅ ꯆꯥ ꯑꯗꯨ ꯑꯣꯠꯂꯨꯕꯅꯤ ꯑꯗꯨꯒ ꯍꯥꯊꯨ ꯍꯥꯊꯨ ꯄꯥꯈꯠꯅ ꯊꯣꯛꯂꯛꯄꯗ ꯃꯥꯅ ꯊꯝꯈꯤꯕ ꯗꯣꯅꯔ ꯀꯧꯇꯥ ꯑꯗꯨ ꯄꯨꯔꯛꯄ ꯀꯥꯎꯕꯅꯤ ꯁꯨꯅꯟꯗꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯆꯦꯡꯂꯩ ꯂꯣꯏꯗꯧꯔꯕꯣ ꯅꯪꯒꯤ ꯆꯥꯗꯨꯕꯣ ꯂꯣꯏꯗꯧꯔꯤ ꯆꯦ ꯑꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯉꯔꯥꯡ ꯂꯨꯍꯣꯡꯕ ꯂꯥꯛꯍꯧꯗꯕꯁꯤꯡꯗꯣ ꯄꯣꯄꯥꯡꯕꯤꯕ ꯂꯥꯛꯀꯅꯤ ꯆꯦꯡꯂꯩ ꯇꯞꯅ ꯈꯨꯝꯂꯛꯏ ꯃꯧ ꯌꯦꯡꯒꯦ ꯍꯥꯏꯔꯛꯇꯣꯏꯔꯣ ꯏꯆꯦ ꯍꯥꯏꯔꯛꯇꯣꯏꯅꯤ ꯑꯁ ꯏꯀꯥꯏꯌꯦ ꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ ꯀꯩꯒꯤ ꯏꯀꯥꯏꯔꯤꯅꯣ ꯆꯦꯡꯂꯩ ꯆꯥ ꯍꯩꯅ ꯍꯩꯅ ꯅꯣꯛꯏ ꯆꯥꯗꯣ ꯅꯪ ꯄꯥꯏꯔꯣ ꯆꯥꯅꯕꯁꯤꯅ ꯏꯆꯦꯅ ꯄꯥꯏꯔꯛꯑꯒꯦ ꯍꯣꯏ ꯏꯆꯦ ꯃꯧ ꯑꯅꯤ ꯑꯗꯣ ꯑꯁꯨꯝꯅ ꯍꯧꯅꯗꯨꯅ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯂꯤꯚꯤꯡ ꯔꯨꯝ ꯑꯗꯨꯗ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯄꯤꯔꯝꯃꯤ ꯍꯦꯂꯦꯅꯥꯁꯨ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯆꯦꯡꯂꯩꯁꯨ ꯆꯥ ꯀꯞ ꯑꯃ ꯍꯦꯂꯦꯅꯥꯗ ꯂꯥꯟꯁꯤꯜꯂꯛꯏ ꯍꯦꯂꯦꯅꯥ ꯏꯊꯛ ꯊꯛꯀꯅ ꯍꯥꯏꯔꯛꯏ ꯑꯦ ꯑꯩ ꯆꯥ ꯊꯛꯑꯣꯏ ꯀꯥꯅꯟ ꯀꯨꯃꯥꯔꯅ ꯀꯩꯗꯧꯔꯦ ꯍꯦꯂꯦꯅꯥ ꯃꯧ ꯑꯅꯧꯕꯤꯒꯤ ꯃꯈꯨꯠꯁꯤ ꯌꯦꯡꯉꯨꯅꯦ ꯍꯦꯂꯦꯅꯥ ꯄꯥꯈꯠꯅ ꯌꯥꯔꯅꯤꯌꯦ ꯑꯩ ꯊꯛꯅꯤꯡꯗꯤꯌꯦ ꯍꯦꯂꯦꯅꯥꯒꯤ ꯃꯇꯧ ꯑꯗꯨ ꯆꯦꯡꯂꯩꯅ ꯑꯗꯨꯝ ꯂꯥꯏꯅ ꯈꯪꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯗꯤ ꯅꯪꯅ ꯇꯣꯅꯔ ꯍꯩꯖꯤꯜꯂꯝꯕ ꯆꯥꯗꯨ ꯅꯠꯇꯤꯌꯦ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯆꯦꯡꯂꯩꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ ꯍꯦꯂꯦꯅꯥꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯤ ꯀꯥꯅꯟ ꯀꯨꯃꯥꯔ ꯄꯤꯁꯨꯝ ꯑꯅꯤ ꯁꯝꯖꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯃꯧ ꯑꯇꯣꯝꯕꯤ ꯋꯥ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯉꯨ ꯆꯦꯡꯂꯩꯁꯨ ꯇꯞꯅ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯕꯥ ꯑꯩꯅ ꯆꯥ ꯊꯥꯡꯒꯠꯂꯝꯂꯒ ꯑꯩꯒꯤ ꯀꯥꯗ ꯀꯝꯆꯥ ꯍꯧꯗꯣꯛꯄ ꯆꯪꯂꯨꯔꯒ ꯑꯃꯨꯛ ꯆꯥꯛꯈꯨꯝꯗ ꯆꯥꯗꯣ ꯂꯣꯏꯁꯤꯟꯒꯦꯅ ꯆꯪꯂꯛꯄꯗ ꯆꯥ ꯂꯣꯟꯐꯝꯗ ꯗꯣꯅꯔ ꯑꯁꯦ ꯃꯈꯨꯝꯒ ꯃꯁꯥꯒ ꯇꯣꯉꯥꯟ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯑꯩꯅ ꯄꯥꯈꯠꯇꯅ ꯆꯥꯗꯣ ꯍꯩꯗꯣꯛꯈ꯭ꯔꯒ ꯑꯇꯣꯞꯄ ꯀꯣꯟ ꯑꯃꯗ ꯑꯃꯨꯛ ꯅꯧꯅ ꯂꯣꯟꯕꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯞꯁꯤꯜꯂꯛꯄ ꯗꯣꯅꯔ ꯀꯧꯇꯥꯗꯣ ꯄꯨꯊꯣꯔꯛꯏ ꯑꯟꯖꯂꯤ ꯃꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯑꯦ ꯁꯤꯗꯤ ꯑꯩꯒꯤ ꯇꯣꯅꯔꯗꯨꯗꯤ ꯅꯠꯇꯤꯌꯦ ꯁꯨꯅꯟꯗꯅ ꯑꯃꯨꯛ ꯑꯩꯅ ꯑꯃ ꯁꯤꯖꯤꯟꯅꯕꯗꯨꯁꯨ ꯃꯁꯤꯗꯤ ꯅꯠꯇꯦ ꯆꯦꯡꯂꯩꯁꯨ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯁꯦ ꯑꯩꯒꯤꯁꯨ ꯅꯠꯇꯤꯌꯦ ꯍꯦꯂꯦꯅꯥ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯀꯟꯅ ꯈꯜꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯀꯥꯅꯟ ꯀꯨꯃꯥꯔꯅ ꯁꯠ ꯂꯥꯎꯅ ꯋꯥ ꯍꯪꯖꯤꯜꯂꯛꯏ ꯍꯦꯂꯦꯅꯥ ꯑꯁꯤ ꯅꯪꯒꯤꯔꯣ ꯍꯦꯂꯦꯅꯥꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯥ ꯅꯠꯇꯤꯌꯦ ꯕꯕꯥ ꯆꯦꯡꯂꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯗꯨꯕꯣ ꯍꯦꯂꯦꯅꯥꯗ ꯑꯟꯖꯂꯤꯗꯤ ꯁꯥꯎꯔꯛꯅꯅ ꯃꯁꯦ ꯇꯧꯗ ꯇꯧꯔꯝꯒꯅꯤꯌꯦ ꯍꯦꯂꯦꯅꯥꯁꯨ ꯑꯟꯖꯂꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯈꯣꯟ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ ꯍꯦ ꯑꯉꯥꯡ ꯅꯪꯅ ꯀꯔꯤ ꯈꯪꯒꯦ ꯍꯥ ꯍꯦꯂꯦꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯣ ꯑꯟꯖꯂꯤꯁꯨ ꯍꯟꯗꯦ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯈꯪꯉꯤ ꯀꯩꯅꯣ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ ꯁꯨꯅꯟꯗ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯏ ꯕꯦꯃꯥ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯍꯜ ꯃꯁꯦ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯀꯥꯅꯟ ꯀꯨꯃꯥꯔꯅ ꯋꯥꯁꯦ ꯀꯩꯅꯣ ꯑꯃꯗꯤ ꯂꯩꯔꯦ ꯍꯦꯂꯦꯅꯥ ꯅꯪ ꯇꯧꯗꯕ ꯑꯁꯦꯡꯕꯅꯤꯀꯣ ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯅꯔꯒꯦ ꯈꯣꯟ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯩꯗꯨꯕꯣ ꯁꯣꯝꯗꯅ ꯑꯩꯅ ꯆꯥ ꯉꯥꯏꯕꯗ ꯁꯤꯗꯣꯔꯦ ꯂꯨꯍꯦꯟꯕꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯊꯣꯏꯕ ꯆꯦꯡꯂꯩꯅ ꯋꯥ ꯑꯃ ꯍꯥꯏꯕ ꯑꯗꯨꯒꯤ ꯈꯟꯅꯔꯝꯃꯤꯅꯤ ꯆꯤꯡꯁꯥꯡ ꯁꯣꯐꯥꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩ ꯋꯥꯅꯣ ꯇꯥꯃꯣꯆꯧ ꯃꯌꯥꯝꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯍꯦꯂꯦꯅꯥꯅ ꯀꯞꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯉꯍꯥꯟ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯉꯝꯃꯤ ꯆꯥꯗ ꯑꯩꯅ ꯇꯣꯅꯔ ꯍꯥꯞꯆꯤꯜꯂꯝꯃꯦꯅ ꯒꯤꯠ ꯍꯦꯛꯇ ꯅꯝꯃꯤ ꯑꯩꯕꯨ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯑꯔꯥꯟꯕ ꯇꯥꯅꯕ ꯁꯤꯜꯂꯤꯕꯅꯤ ꯍꯦꯂꯦꯅꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯦꯡꯂꯩꯗꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯆꯤꯡꯁꯥꯡ ꯋꯥ ꯉꯥꯡꯂꯛꯇꯦ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯀꯥꯅꯟ ꯀꯨꯃꯥꯔꯅ ꯐꯔꯦ ꯀꯅꯥꯅ ꯆꯨꯝꯃꯤꯅꯣ ꯀꯅꯥꯅ ꯂꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕ ꯇꯧꯁꯤ ꯆꯤꯡꯁꯥꯡ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯕꯕꯥ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯉꯦ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯉꯥꯡ ꯃꯆꯥꯅ ꯑꯣꯏꯗꯕ ꯉꯥꯡꯂꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯅꯆꯥꯅ ꯆꯞ ꯆꯥꯅ ꯈꯪꯉꯦ ꯕꯕꯥ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯆꯦꯡꯂꯩ ꯈꯪꯍꯧꯗꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ
ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯕ ꯊꯥꯖꯕꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯇꯁꯦꯡꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯐꯥꯎꯔꯝꯃꯤ꯫ ꯍꯦꯂꯦꯅꯥꯗꯤ ꯆꯤꯡꯁꯥꯡꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯍꯥꯏꯔꯛꯏ, "ꯉꯥꯟ, ꯅꯪꯒꯤ ꯂꯨꯈꯥꯛꯁꯦ ꯌꯥꯝ ꯊꯥꯖꯈ꯭ꯔꯕꯣꯏꯔꯦ?" ꯂꯨꯈꯥꯛ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡ ꯇꯤꯡ ꯁꯣꯛꯅ ꯁꯥꯎꯈꯤꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯍꯦꯂꯦꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯈꯨꯠꯆꯥꯎ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯆꯦꯡꯂꯩ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ꯫ ꯆꯤꯡꯁꯥꯡ ꯆꯦꯡꯂꯩꯅ ꯐꯥꯔꯛꯄ ꯑꯗꯨꯗ ꯁꯥꯎꯅ ꯆꯦꯡꯂꯩꯗ ꯌꯦꯡꯂꯛꯏ꯫ ꯆꯦꯡꯂꯩꯁꯨ ꯏꯇꯞ ꯇꯞꯅ, "ꯀꯥꯝꯆꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯋꯣ." ꯆꯤꯡꯁꯥꯡ ꯁꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯃꯁꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ, ꯍꯥꯠꯇꯣꯛꯈꯤꯒꯦ." "ꯀꯥꯝꯆꯥ, ꯍꯥꯠꯄꯗꯤ ꯂꯥꯞꯅ ꯊꯝꯈ꯭ꯔꯒ ꯀꯥꯝꯆꯥꯅ ꯃꯥꯒꯤ ꯃꯁꯥꯗꯐꯥꯎ ꯊꯦꯡꯍꯟꯅꯤꯡꯗꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯊꯥꯗꯣꯛꯇꯨꯅ ꯃꯥꯅ ꯑꯣꯏꯅ ꯍꯦꯂꯦꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯦꯂꯦꯅꯥꯁꯨ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯉꯝꯕꯨ ꯉꯝꯃꯤ, ꯂꯩꯁꯥꯕꯤꯁꯨ ꯅꯠꯇꯕ ꯂꯨꯈꯥꯛ ꯅꯪꯅ ꯃꯤꯒꯤ ꯄꯥꯈꯪ ꯑꯁꯤꯗ ꯂꯩꯁꯤꯜꯂꯒ ꯑꯩꯕꯨꯁꯨ ꯕꯗꯅꯥꯝ ꯄꯤꯒꯦ ꯈꯟꯕ ꯁꯥꯏ." ꯍꯟꯗꯛꯇꯤ ꯆꯦꯡꯂꯩꯅ ꯍꯦꯂꯦꯅꯥꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯛꯏ꯫ ꯍꯦꯂꯦꯅꯥꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯂꯨꯗꯕꯅ ꯆꯦꯡꯂꯩꯅ ꯈꯪꯍꯧꯗꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯐꯝꯂꯝꯕꯗꯒꯤ ꯁꯥꯎꯅ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯆꯦꯡꯂꯩꯗ ꯑꯃꯨꯛ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯆꯦꯡꯂꯩꯅ ꯈꯨꯠꯂꯩ ꯊꯨꯅ ꯉꯥꯛꯇꯨꯅ ꯍꯦꯂꯦꯅꯥꯕꯨ ꯁꯣꯐꯥ ꯑꯗꯨꯗ ꯏꯟꯊꯨꯗꯨꯅ ꯌꯥꯝꯅ ꯂꯦꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯂꯨꯈꯥꯛꯅꯦꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯑꯗꯨꯒꯅꯦ, ꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯨ, ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯗꯤ ꯇꯁꯦꯡꯕꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤ." ꯃꯌꯥꯝ ꯑꯗꯨ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯏꯉꯛ ꯉꯛꯅꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡꯁꯨ ꯃꯔꯧ ꯂꯩꯅ ꯆꯦꯡꯂꯩꯗ ꯌꯦꯡꯂꯤ꯫ ꯀꯥꯅꯟ ꯀꯨꯃꯥꯔ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯕꯕꯥꯗꯤ ꯚꯥꯞ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ." ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯕꯕꯥ, ꯅꯆꯥꯅ ꯇꯥꯍꯟꯒꯅꯤ." ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯊꯣꯡꯂꯣꯝꯗ ꯂꯣꯏꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯂꯥꯛꯏꯕ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯈꯥꯕꯅꯤ꯫ ꯆꯤꯡꯁꯥꯡ ꯃꯃꯤꯠ ꯁꯨꯛꯂꯞ ꯇꯧꯅ ꯈꯥꯕꯗ ꯌꯦꯡꯂꯛꯏ꯫ ꯍꯦꯂꯦꯅꯥꯗꯤ ꯈꯥꯕ ꯎꯕꯗ ꯍꯔꯥꯎꯅ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯒ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯈꯥꯕ, ꯅꯪꯒ ꯆꯦꯡꯂꯩꯒ ꯃꯔꯤ ꯂꯩꯅꯩ ꯂꯩꯅꯗꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯑꯁꯦꯡꯕꯗꯣ ꯑꯝꯇ ꯍꯥꯏꯌꯨ." ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯪꯍꯧꯂꯛꯍꯧꯗꯦ꯫ ꯆꯤꯡꯁꯥꯡꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯕꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯈꯥꯕꯁꯨ ꯆꯤꯡꯁꯥꯡꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯁꯥꯗꯣ ꯃꯅꯤꯡ ꯈꯔ ꯍꯜꯂꯤ꯫ ꯍꯦꯂꯦꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯈꯪꯕ ꯇꯥꯔꯦꯅꯦ꯫ ꯆꯦꯡꯂꯩ ꯏꯕꯦꯝꯃ, ꯅꯪ ꯀꯗꯥꯏꯗ ꯆꯦꯟꯒꯗꯧꯔꯤ?" ꯆꯦꯡꯂꯩ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯆꯦꯟꯐꯝ ꯂꯩꯇꯦ." "ꯑꯩꯅ ꯍꯥꯏꯈꯤꯗ꯭ꯔꯣ, ꯂꯨꯈꯥꯛ ꯅꯪꯅ ꯄꯥꯈꯪꯁꯤꯗ ꯂꯩꯔꯕꯗꯤ ꯌꯨꯝ ꯀꯥꯏꯒꯅꯤ ꯍꯥꯏꯅ?" ꯀꯥꯅꯟ ꯀꯨꯃꯥꯔ ꯈꯣꯟ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯂꯣꯏꯅ ꯂꯦꯞꯀꯣ, ꯕꯕꯥ ꯋꯥ ꯍꯪꯒꯦ." "ꯍꯦꯂꯦꯅꯥ, ꯅꯪꯅ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎ." "ꯍꯣꯏ ꯕꯕꯥ, ꯄꯤꯖꯒꯦ." "ꯅꯪꯅ ꯂꯨꯈꯥꯛ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯅꯣ? ꯃꯌꯦꯛ ꯁꯦꯡꯅ ꯕꯕꯥꯗ ꯇꯝꯃꯨ." ꯍꯦꯂꯦꯅꯥ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯕꯕꯥ, ꯂꯨꯈꯥꯛ ꯍꯥꯏꯕꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯆꯦꯡꯂꯩꯕꯨꯅꯤ." ꯋꯥ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡ ꯑꯃꯨꯛꯀꯁꯨ ꯐꯤꯡꯒꯠꯇꯨꯅ ꯍꯦꯂꯦꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯂꯨꯍꯦꯟꯕꯅ ꯐꯥꯗꯨꯅ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯕꯤꯔꯛꯏ꯫ ꯍꯦꯂꯦꯅꯥꯁꯨ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯥꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯅꯨꯄꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯈꯥꯕꯁꯤꯅꯤ." ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡ ꯁꯥꯎꯅ ꯈꯣꯟꯖꯥꯎ ꯊꯥꯗꯔꯛꯏ, "ꯃꯗꯨ ꯇꯥꯅꯕ ꯁꯤꯟꯕꯗ ꯅꯪꯒꯤꯁꯨ ꯅꯈꯨꯠ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯣ?" ꯀꯥꯅꯟ ꯀꯨꯃꯥꯔꯅ ꯑꯃꯨꯛ, "ꯊꯣꯏꯕ, ꯀꯔꯝꯅꯅꯣ?" ꯆꯤꯡꯁꯥꯡ ꯑꯃꯨꯛ ꯇꯞꯊꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯕꯕꯥ, ꯑꯩꯉꯣꯟꯗ ꯆꯦꯡꯂꯩꯒꯤ ꯌꯦꯡꯕꯗ ꯐꯤꯕꯝ ꯀꯥꯏꯔꯕ ꯐꯣꯇꯣ ꯀꯌꯥ ꯃꯥꯅ ꯊꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯪꯈꯤ, ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯆꯦꯡꯂꯩꯕꯨ ꯃꯥꯡꯅꯕ ꯁꯤꯟꯕꯗ ꯍꯦꯂꯦꯅꯥꯒꯤ ꯃꯈꯨꯠ ꯌꯥꯎꯏ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩ ꯇꯁꯦꯡꯅ ꯈꯪꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯑꯉꯥꯡ ꯃꯆꯥꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯀꯌꯥꯝ ꯋꯥꯅ ꯈꯥꯡꯈꯤ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏ." ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯑꯟꯖꯂꯤꯗꯤ ꯍꯦꯂꯦꯅꯥꯕꯨ ꯐꯨꯅꯤꯡꯕꯅ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯕꯅꯤ꯫ ꯃꯌꯥꯝ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯥꯅꯟ ꯀꯨꯃꯥꯔꯅ ꯑꯆꯤꯛꯄ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯑꯗꯨꯗꯤ, ꯕꯕꯥ, ꯏꯆꯥ ꯈꯥꯕꯗ ꯋꯥꯍꯪ ꯈꯔ ꯍꯪꯒꯦ꯫ ꯏꯆꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯒ
ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯈꯪꯒꯗꯧꯔꯤꯕꯅꯤ ꯈꯥꯕꯁꯨ ꯇꯞꯅ ꯍꯪꯕꯤꯌꯨ ꯕꯕꯥ ꯁꯣꯐꯥꯗꯨꯗ ꯐꯖꯅ ꯐꯝꯃꯨ ꯈꯥꯕꯁꯨ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯐꯝꯊꯩ ꯀꯥꯅꯟ ꯀꯨꯃꯥꯔꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯒ ꯑꯩꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕꯔꯥ ꯃꯌꯥꯝ ꯑꯗꯨ ꯈꯥꯕꯒꯤ ꯄꯥꯎꯈꯨꯝ ꯇꯥꯒꯗꯕꯒꯤ ꯉꯥꯏꯅꯔꯤ ꯈꯥꯕꯁꯨ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ ꯂꯩꯅꯩ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯦꯂꯦꯅꯥꯗꯤ ꯈꯨꯕꯥꯛꯀ ꯈꯨꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯗꯣ ꯈꯪꯂꯦꯗꯅ